tarit asida Manipur lengakna lamdam asigi district tarani thoigi punna ekar lishing tara mapanga chamaga kuntra henba lamda tharamba popis sing yanthatuna manghankre haina Manipur remote sensing application center gi report amana hairi Leimakong army camp tagi mangkiba Laishram Kamal Babu gi langla langjil putho uhaiba demanda army camp asigi personal sing chathok sasin tawbada JSC na athingba thamkhre amadi Bosem na class 10 exam gi mangoi nana loba pre-board exam gi ahanba paper ngasi Manipur gi tonga ba center chamaga tara tareta mahairoi lishing kaya na saruk yaduna ingna chikna pangthokre ISCOM Manipuri pau meeting tabiriba pumna mapuruk sana sherminna taramokchari amadi pamocha khaina pijari Kumja lishing ani tara taretagi kunmari fauba haibedi haukiba chahi taret asida Manipur lengakna lamdam asigi apunba district tara taruk leibagi manungda district tara nithoida punna ekar lishing tara mapanga chamaga kuntra henba lamda tharamba popi sing yanthatuna manghankre haina Manipur remote sensing application center na Manipur lengakta pikhalakwa report amana hairi Chahi taret asida Kangpopi district ki oina punna ekar lishing mariga chamriga yankhai mari henba lamda popi tharamba sing yanthatuna manghanki amaromda Churchanpur district ta ekar lishing aniga chatre katara humdoi point nipan amadi Kamjong district ta punna ekar lishing amaga chamaga tara nipan point manga da tharamba popi sing yanthatuna manghanki haina Manipur lenga ki narcotics and affairs of border NAB na khangalakli NAB gi report asina makha taraduna Ukhrul district ta ekar lishing ahumga chahumga nifu nipan Tengnopal district ta ekar lishing aniga chamnga ga humfudra manga Chandel district ta ekar lishing amaga chamapanga marifu nithoi point manga amadi Senapati district ta ekar lishing amaga chatruka humfu nipan da popi tharambat sing yanthatuna manghanki none amadi Tamenglong district singi oinadi mathang sitna ekar tara nithoi amadi ekar humfudra tareta popi sing yanthatki loinana Imphal East amadi Bishnupur gi oina mathang sitna ekar chatrit ka kuntra taret point mapan amadi ekar chahumga marifudra manga da tharamba popi sing hairiba chahi taret asida yanthatuna manghanki hairi report asigi matung inna haukiba chahi taret asigi manungda kumja lishing ani kulhumdoi amadi kunmari gi marakta tharamba popi supnatagi ekar chamri ga humfudra ma thoidang yanthatuna manghanki baga loinana atai chahi singa yengnabada khwaidagi hanthaba chahi oiki amaromda Kumja lishing aniga kun amadi kun mathoigi marakta punna ekar lishing mariga chatruka yankhai nithoigi lamda tharamba popi sing yanthatuna khwaidagi wangba chahi oiki report asina makha taraduna kumja lishing aniga kun nithoi amadi kun marigi marakta popi tharamba thengnarakiba apunba district masing mapan oiki district sing adudi Chandel Churachandpur Kamjong Ukhrul Kangpopi Tamenglong None Senapati amadi Tengnopal ni loinana kumja lishing ani kunithoi amadi kulhumdoi gi marakta popi tharambagi chang aduga kumja lishing ani ga kulhumdoi amadi kunmari gi marakta tharambagi chang chada kuntra ga nithoi point tara humdoi hantharakpa thengnaki Leimakong army camp manungda thabak suba changkhibadagi ngasi fawba thiba khangdana leiriba Laishram Kamal Babu mangkhibaga mari leinana semkhiba JSC na lokhiba warip amagi matung inna ngasi ayukpung taret community kuntra rodagi hauna Leimakong army personnel sing fawdok fawjing tawdaba chatliba makhan khul fawraga kangla tombi bazar fawba nakal da fawduna Laklaga National Highway 2 Imphal Dimapur lambi tariba asi JSC na thingjinbagi thabak chathaba hokre hairi athingba asi army personnel sing khaktagini miyamna chathok sasin tawbada karigamba hiram amatada athingba leiroi hairi ngarang su JSC asina miyamga khutsamnana Yankhai taret suba Mountain Division Headquarter gi main gate mamangda wakat mifam chathaduna Laishram Kamal Babu tekta kaidana puthorakna ba demand tawbagi khongjang sangsen ki nakal amaromda army personnel lishing ani henbana state force single loinana helicopter drone amadi tracker dog sing sizinaduna Kamal Babu gi langla langjil puthokna ba kanna honari haina pau asina makhatari
Uripok apunba lup amadi uripok nupi apunbana kuthang chara helakpa ngasi gathana numit tara taret ni sukre ngasi fawwa jiribam jakurador khungangi khunja nupi ahum amadi angang ahum faraba matung minungshi leitana hatopikiba mihat pasing adu hojik fawwa faba ngamdana leiri khongjang aduda saru yakiba singna phongdokibada uripok apunba lup amadi uripok nupi apunbana India lengak amadi Manipur lengak ta hangliba wahangdi aikhoigi miyam hingchabi chakthak thakbagi mawongda mamal yamlaba thawai kaya irang asida pikhamna khankre hingchabi gi chakthak thakadauba yam kaya yamna watlibage asengba ama haibiro hairaduna uripok maike gi miyamna Manipur miyam gi mahut sinjaraga hingchabi gi chakthak tu khatcharage haiki ngasi tara taret ni suba numita kuthang chara henbagi khongjang saru yariba singdi ayuk pung nipan dagi numit yungba pung tara ganithoi fauba Sorbonne Thingil CDS Club Maira pung tara ganithoi dagi nungthil pung taruk faubana Langol Punshi Leikai numidangi pung taruk dagi hayeng ayuk pung nipan faubana Langol John 4 Wangdai Leikai LPC amadi Thongkak Lairembi Masaikon Semgat Nupi Lupni Kuki kulay paibasingna Maitay micham miyam da landarak pa chahi fazilak kadoraba asida Maitay singbu kannaba amadi Manipur gi shaktam kaiba yaroy haina masagi oijaba pumnamak thadok khungak liba icha singbu hiram amatada faba punba yaroy haina ngarang numidang Thobal district ki tongan ba mafum kayada ima ibel singna khongjong sangsingkre Thobal kiyam wang mataba laikai adugi Maira paibisingna khutta Maira paiduna icha arambay tengolda lakpa case khudingmak withdraw to Kulungak pa faba yaningde Manipur gi shaktam kaiba yaroy haina thaba placard sing sizinaba galoinana kholaw kaya su lauduna khongjang sangsanki khongjang aduda saru yakibi Maira paibi luchingbi amana phongdokibada arambay tengolda lakpa case khudingmak withdraw tawgadabani icha korong nganbagi mathakta NIA na thangatliba case ase yaba ngamloi khudakta handokadabani icha gi yet oi tungmang mama oibi singna ngak senduna lei icha gi matuna masopa yaroy icha singna asukuina jati ifurupu amadi Manipur gi shaktam kaiba yaroy haina ahing nungthil tumba chaba khangdana ngak senduna lakpani makhoi ase kanana ohen khibano haiba adu lamdam asigi angam athau singna khangfam thoi kuki narco terrorist singna Maitay singda lan tasillaktuna Manipur gi shaktam thugainaba honarakpada tumina leisinbadagi icha sing ase iraiba kidamakta thawai khubakta haptuna thoraktuna ngak selakpani maram asina icha singi mathakta siriba maral khudingmak mama singna yaba ngamloi athubada handokadabani haiki lilong nungai Thobal athokpam Thobal Mela Ground amadi Wangjing Kaithel dasu mafam adugi masing yamlaba ima ibil singna ngarang numidang thoraktuna iraibak ifurup kidamakta thokliba icha sing faba yaroy India lenga ki thawong yaningde korongan bagi mathakta NIA na siriba maral yaningde haina kholaw kaya lauduna khongjang sangsanki Sigumba ek ase thagalak drama ko phabu punba tawba kadong desu tawba yaroy Manipur pumbagi imai ben khudimona mahagi damangta lebli Sigumba ya sarkar asina ona tainabada karigi damangta tawbirabli bano phagadaba akoigi narco terrorist habidi kuki singsidana karigumba amata sathadraga akoigi lairiba akoigi isa singasida karigi damangta Kiasing se thangga pirap libano masidi aikoi mama oi khudimangna sumya ya ningde Manipur da thok iba chahi ani fajilaklaba kanglup ki irang asina maram oiraga lanjena duna leiriba miyoi sing athuba matamda yum da hanjil hanbiyo haiba dimanda ngarang numidang Imphal West ki sangai thel lambi da masing yamlaba Maira paibi sing amadi lanjena duna leiriba nupi angang singna Maira gi rally ama chakre khongjang loi sing aduna afspa handou jiribam gi mihata chenaba sing faduna chairak piyu amadi lal asi athuba matamda loi selo haiba kholaw kaya amsulauki maklangdagi hauraga patsoi lamkhai fauduna chatluraga maklangda amuk hanjilakiba khongjang aduda sangai thel kachikhul karong maklang sairenkhul laitong lukar atong khuman kiam haurang kairel salam amadi haurang khunogi Maira paibi singna saruk yaki
Khongjang aduda saruk yakibisingna handak lay makhongi army camp tagi Kamal Babu mangkiba thaudok adubusu akan ba mawongda yaningdaba phongdoki Khongjang aduda saruk yakibi maira paibi amana phongdokibada Prime Minister Narendra Modi na hauzik fauba Manipur gi irang asi loisinaba wa amatangang driba karigino malem gi atopa laibak singda chatuna shanti gi wari sanaba matam kaithokpa ngamliba Prime Minister na masagi laibakta awa ana nangliba sing asibudi nathai riba karigino haina hangki Laibaki asuk lurak laba matam asida Manipur lengakna center gi yakaya ngaiduna karigamba amata tawba ngamdana leiriba thawong asibu yaningdaba phongdoktuna ngarang kwa kaithel haino koknembi manaki lainong saba community hall mapa adugi nupi kayana wakat mifam famkre wakat mifam aduna maru oina hauzik amuk khul ngaktuna leiriba nahasing asigi mathakta tongan ba ek kaya pansilakliba thawong asibusu yaningdaba phongdoki Hauji akoi gi lan si sahi chupa chathadana lakpa matam sida state government na India government gi hukum ngai raga oina thabak tawagi mawong usilakpa adugi mathakta center na tholakpa order khuding makta madu yaroi haidana thingdaba maramdi khun ngak chariba khun ngak pa singse leitragadi akoi karamaina hingani hojing maitai gi punsi akoi kari oirige khangdraba Pabonga ma pring chongaga hogdong mayam nomsalaga leibagi mawongda leirabasida state government na center gi hukum ngairaga thabak tawdana leiriba aduga moina pirakpa order khudima ingadabani haidana leibase hoi yaningde number 1 number 2 hojik khun ngakpa singda mathakta pisalaiba ek mayam ama pansalaiba masida khoina harauna yagadra yaningde haiba mayoktane khoina ngasi pamjariba mi pamje aduga hojik satharaiba lansida kuki singa tawriba thabak khuding ta ai khoi kanamatana India government na su state government na su paukhum amata pidraba maraksida hena khun ngakpa singbugi mathakta pisalaiba akanba kano singse akhoi masi lokthokpiu masi tawba yaroi khun ngakpa phaba yaroi Ngasi pre-board exam gi ahoba numitta science subject ki oina Manipur gi tongan ba exam center chamaga tara taretta mahairoi lishing kayana saru yaduna ingna chikna exam pangthokibaga loinana association asigi president amadi secretary na luchingba tongan ba team anina exam center singda koina chatuna yengsin khongchat aduga mari leinana pre-board exam asigi controller P Roman Singh na haikibada bosem na lauduna pangthokliba SSLC exam gi pattern norms chapcha na induna pangthokliba pre-board exam asi class 10 exam thagadoriba mahairoi singda hena khutloinaba Laithok Hanaba amadi free and fair oina akiba yaudana exam thaba ngamhanduna metric exam da mark wang na fanghanduna pass percentage wang na pass torakpa maramna association asina HSLC exam 2025 da so pass percentage wang na pass toraknaba pangthokliba pre-board exam amasuni haiki mahakna makhata na hai lakadoriba HSLC exam mayok nagadoriba mahairoi sing asi tha tara mapan fazilaklaba lamdam sigi irangi chaitheng narapkraba singni mahairoi sing asigi academic career da kharadang oirasu mateng pangnabagi wakhalonda all Manipur recognized private schools welfare association na sinduna pangthokliba exam asi tekta kaidana aso engam yaudana pangthokpa yahanabagi damak loop amatana ban blockade na chingba sing tawbidana ba exam leiba numit singda athingba thambidana maipakna mateng pangbiyu haina praja section khudingmakta paujelakli exam asi makhatana tang marida English Tarukta Manipuri amadi additional English tang mapanda mathematics tarama thoida social science amadi tang tara humdoida optional subjects sing laigani hairi loinana exam ase pangthopaga mari leinana Premier English Academy Kyamgai gi principal Soibam Sunil Kumar Singna pre-board exam ase pangthopana mahairoi singna lairik paning bagi changwang batanatana akiba yaudana HSLC exam da mai pakna saru yabangami Manipur lairiba government aided amadi private school khudingmak nasu pre-board exam asida ayamba saruk yabiduna mahairoi singbu tungi career sembada achoba thaudang lawgadoriba exam asi lanthokpa ngamnaba honaminasi haiki
ICLC examination da mayok yabada hena khudung sahan ba maramna ekoi school singna amadi mahiroi singna haiba prekha si soidana saruk yahaning bagi apamba association mi maikai da leje noina na haiba exam asida saruk yaba mahiroi singna prekha gi board ta sanna riba prekha gi niyom kanun adu sanna paitha mayam ama khangna maram odakanda koi gi haukiba ICLC examination singa satra sinama wang phangduna pass torok maramna kumsi kunda singani kunmanga da mayok yagaduriba mahiroi singasu henama wangna phangnarba wakhalon pandam da haiba exam asi association asi question pre board examination asi tek ta kaidana mapung phana pangthokpa yana bagi dama koi government na curfew singba salaiba tongan ban loop singna thagi individual singna ban general strike na kolku matam da haiba prekha ga mari leinaba mahiroi sing oja sing prekha da duty tariba punna maku komthok piduna haiba prekha asi mapung phana pangthokpa da punna magna sajuk pina bi haina amuku suhanna all manipur recognized private school welfare association ni maikai digi kangan jari Hiangai kontrani panba nomaijing numit haibadi tha asigi haukiba tang amada khongban tabam sagai apopagi khubam lingnaba mayang imfalda sagai piba inkolda utra sanglen sana konungi akhang ahising sagai apunbagi ahallamal sing amadi committee gi thawuroi singa loinana chapchaba mafam thidok minnaduna athubada sagai apopagi sanglen saba haunabagi ira thauni thoram pangthokre Khongban Tabam Sagai Apunba Committee gi Publicity Secretary Khongban Tabam Gokulna Thadorakpa Cherol amagi matung inna Thauram asida tongan ba mafamda leiriba Sagai gi ahallamal ichil inaw amadi ima ibil singsu saruyaki Walida mamang kata ko kiba sare sigi mamang kata ko sare amat to iba ako ko sigi balai ko masi sida sare sigi barian ko da malam sare ko ko never give tawduna pai like kong to thidopa ira thong tawduna sare asi achangba pai pik ta kai da ba pai na ek tali ta ba wa ba la ba pai marang kai da sare no never asi hai ba ni sida ke sare asi ko ko never give makta ra sangen ni mai ba la tinga ko jari Logi wang mada khutlai khara futo pusin tawre haiba akaknaba pau ama fangbadagi Mizoram Police amadi Assam Rifles na chingnaningai oiba mafam singda achat awok sing check tawbada 12 bore single barrel rifle taruk fagat pangam khibaga loinana mioi ama faba ngamkre hairi fagat laba khutlai sing amadi thaudau asida chenaba mioi adu makha taba logi thabak sing paikhatnaba Mizoram Police ta sinnakre hairi Chayol ama farak laba parliament ki ningtham mifam gi ngasi chathariba sitting asi Manipur issue amadi adani gi senja thumja tawbagi issue ani adu hana khannaba opposition members singna khongjang sangsilapadagi Lok Sabha amadi Rajya Sabha mifam gi ngasi gi sitting animal adjourn tawkre marak asida India bloc ki members singi oiba mifam ama Congress Parliamentary Party office the leader of opposition Rahul Gandhi na chair loduna Speaker da makhoi gi taliba demand sing taksin kre hairi House ani asina makha taba proceedings sing da opposition party gi demand sing adugi matung inna thabak tawraktaba haiba adugi yengkhiba tari a deliberate algorithm. To this stage, nothing is going on at all. Nothing is going on at all. I appeal to you in the name of framers of the Constitution, people of this country, allow the parliament to function. Don't make it dysfunctional. The House stands adjourned to meet at 12 noon today. Hanna Pijari Haukiba chahi tarit asida Manipur lengak na lamdam asigi district tarani thoigi punna ekar lishing tara mapanga chamaga kuntra henba lamda haramba popi sing yang khatuna manghanri haina Manipur remote sensing application center gi report amana hairi Raymapong Army Camp tegi mangkhiba Lashram Kamal Babu gi langlalang jil putho haiba demanda Army Camp asigi personal sing chathok sasin tawbada JSC na athingba thamkre
na lowba pre-board exam gi ahanba paper ngasi Manipur gi tongan ba center chamaga tara tareta mahayloi lishing kaya na sarug yaduna ingna chikna pangthokre. Pungja si fawagi oinadi ISCOM na sandokjaba Manipuri pao matangas dalojari mit iyang tabir ba pumna mapo kaya na bayatang Nijeri.